Eril Khuman mayambu Taramna Okchari ngasi mayamgi mafamda khudol tamjagadoriba movie asigi maming Ravane Vanadi Jodi movie asi 2008 da release tawki aduga movie asina IMDb da fangkiba rating asina 10 gi manungda 7.2 Prime Video da 10 gi manungda 7.2 Khamel asinbida 89% aduga Google user singna 81% gi like pinakraba movie ni movie asigi aiba amadi lamching lamtakpa director na Aditya Chopra movie asi nambada sangkhiba punba senpham asi lupa crore kunithoi dagina lupa crore kunthama thoi phawba sangkhi hairi aduga movie sina tanba ngamkhiba apunba senpham asina lupa crore chamaga yankhai tere tanba ngamkhi hairi movie asigi hero Surinder Sahni amadi Raj Kapoor ki saktamda maming leiraba actor Shah Rukh Khan aduga movie asigi heroine Surinder Sahni ki nupi Taani Sahni ki saktamda maming leirabi actress Anushka Sharma Surinder ki maruk Bawilder Elias Bobby ki saktamda Vinay Pathak mayam madudi ikoi koithoktabida movie asigi mapung oibo wari talakcharake movie asigi ahanba maktada Surinder na magi nupi Taani bu luhonglaga magi yumda puduna lai Surinder gi lekai gi missing ngakna yengi maramdi Surinder pakhang sarini adu tanatana mahak nupi angangi wakhal leiba misak ama nate maram asina Surinder na masak matau phajabi nupi ama luhonglaga purakpa sida makhoi yamna ngaknaribani masidagi silasi matau karamna Surinder na Taani bu luhonglaga purakhibano haibadugi wari mayamda Surinder na lirai ngarang aina mabu punsigi ahanba oina ui aduga khudak aduda aina mabu nungsiba hauki masidagi silasi Taani gi luhongba numitni haibadi ngarangni Surinder su Taani gi luhongba yawba lai masigi maramsu kona soidana bab tarakani Surinder na Taani bu uba matamda apam nungsi phawrami Taani irang langjabi icham chamjabi nupi macha amani Taani gi mapana Taani bu mehendi hana lushilo hai Taani na baba ngasidi aigi luhongba numitni please ngasidi timetable tobino Taani gi mapana Surinder da uredana Surinder aigi punchi se angang kaya amana ijat tawi adubu Professor Gupta aise aigi chanupi dadi karisu tawba ngamde yengo hojik luhongga doriba sisu love marries ni talak aduda Taani Surinder khoina leiriba mapa adu landuna mamanabi singa seli mapana Taani bu khami aduga mahak asi kanano khangbra hangi Taani na kanano haina amu ingit tawsili mapana Surinder ni aigi khwaidagi achanba satrani nang kaurabro aina magi baramda haikiba singado Taani na oh nang oire Surinder haise Surinder na hoi Taani na nangi maramdagi aigi punchi se problem kaya ama thengnarabani Surinder na aigi maramdagi Taani na hoi school college ki mark ki matangda khonthi yamna sarai karigi Surinder gumna mark phangdribano karigi Surinder gumna nathak thongba singda respect tawdribano aduga mahakti akhoi ani luhongba phawba pamlibani Surinder na nati Taani na karino nati haidi aina nangwanda haribasini mahna ingonda tattana dum hai Surinder gumba nupa phangjaba nupi masa singa dudi maraibak yamna phagani nangna khangdabai wani mahakna ingondagi nangbuna hena nungsibani Taani mamanabi singna korokpadagi mafam madudagi satkre Taani mamanabi singa sumangda jagoi sai Surinder su Taani khoina jagoi saribadubu yengi Surinder di Taani bu tasengna nungsiba amadi pamba phawkhre Taani na jagoi saringai Taani gi mapa sangsilaktuna Taani ga wari sanai sanariba wari asi aikhoida tahandi Surinder su kaidoba yawraba jano haina yengi Taani mapa gi wari singadu taraba tungda kaptuna mafam madudagi sienki mikup adumaktada Taani gi mapa su wantharai Surinder na laikai adugi nupa amada kaidoba yawrage hangi nupa aduna borgi imung manung accident thokle aduga imung adugi mioi amata kanba ngamdre masidagi silasi hospital da ulai Surinder mahaki ojabu asoyangam yahon biganu haiduna isor ningduna lei mikuba duda doctor ama thorai aduga magisi heart attack ni aikhoisu aikhoigi angamba thakto hona jage isor khoiramsi ado Surinder haribasi kanano masidagi Surinder ga Taani gi mapaga unaduna wari sanai Taani gi mapana Surinder da aina Taani bu luna sana nawyok nawkolakpani mag haujiksu
naha oibagi inkhalakpagi yamna mangau thiri asigumba awaba phibam ase mangonda hojik thengnaba matamda mahak thamoi soidana kaigani karigumba nangna masibu summi haina khallabadi please nang taniga luhongbiyu nangi nakhutta tanibu sinaramlabadi ai sirabasu ingna sikna nungaina sikhiba ngamgani isa aingonda hojik matam leitre nangna karigumba masibu yaninglabadi ai tanida hairagadabani Surinder magi ozagi makhutladuda yare haibagi khudam moina pai masidagi taniga mapaga amuk unaduna wari sanai mapana tanida ai khangi hojik nanga masigi matangda wari sanaba sumde haiba adubu isorna aibu tattana koropugum phawi aina nangbu karigumba thabak amatada nampu sapu tawkhiba leite ngasi su tawroi adubu aina taibang pala si thadoktingai mamangda nangoda pautak amatang piramge aikhoigi punsida aikhoi isana isage mari khara semjaba yawi aduga khara amana isorna sembibasu yawi nanga muktang khanduna yengo isorna nangi damak Surinder bu khankrabani chalo nang potharo aduga nangi decision atu lepsaro aigi isa singdi aina warep lawba amata ngamdabani karigumba aina nangbu mafam masida tarak nathanta thamlamba tarabati ai santi laina lairamlenda tin khibangam loisa tanigi mapa yamna kappi tani mapagi wafam sing adubu loina yare hai mastagi tanigi mapana taniga Surinder gabu makhut samna handuna bor pire punsi nungsangba nungai phaba oiru isa sing hairamaga mahak taibang pan thadoktuna satkhre Surinder ga taniga luhongle mastagi silasi presenta amuk lai Surinder magi phirol sizinnagadaba potlam sing loina magi ka adudagi lawthoaga atopa ka amado hongdoknaba thorai aduga mahakna tanida sumna hai ai mathaki kada ayamba matamda adum tummi kaasta leriba potlam sing asina nangi ngakta oirabani karigumba nangna mathau taba potlam sing leirabadi aingonda hairao ai light oina tumba misak amani asumna hairamaga ka adudagi thokhi Surinder na tumgani haina lakliba mafam madudi storeroom amoirami ka adu mirang yamna thui motsu yamna motli aduga pochai mayam amasu paiduna lei Surinder oiba oidaba khara sengdoklamlaga tumkhre tani di tumdabida kaptuna lei masidagi silasi mathangi numitni Surinder magi office satnaba sem saba loiraga thorai aduga tanigi kada thong thilli tani mitsingduna lei adubu wadi karisu ngangdi Surinder su anirak suna thong thindi tumjarasanu lamsang ama gari tongakpagi waramlani haina khalami Surinder masana sem saduna chak chare aduga kuliksu masana phengdoi loiraga se amada magi ming amadi mobile number iraga thammi Surinder di tanibu tasengna paami maram maduna nakanda lairamba rose amabu lauraga se adugi mathakta thammi rose aduda ikai ni yengi kari khala abano khangdi ikai ramale rose adu lawthoklaga hanagi thampham matuda amuk handuna thamaga mahak office ta satkhi Surinder office ta magi tawpham thokpa mathau sing adu tawduna lei mikup aduda maga mafam maduda thabak tawminaba marup mapang singna paw anoba ma leiba male haina sangsilai Surinder na karisu leite hai mamanaba sing aduna numit nini suti lawkhribadu karigino hangi Surinder na kanagumba amagi luhongba satlubagini mamanaba amana kanagumba amagi luhongbra natraga nangi luhongbra Surinder di nate hai mamanaba amana masigi city ista nang nikhoida wa amulot ki haina khaliba nangi khwaidagi nungaiba numit ladubu ikhoida lotliba hoi mayam lakno Surinder luhongkhre office aduda thabak tawba mi khudimak Surinder gi manakta loina changsinnarai mayam aduna Surinder da nangi nupido ngasidi aikhoi mayam da introduce taw hai Surinder upai leite mayam adu huptuna changsilaga mangonda wispi nakalamada na tanina unglaga phamduna leiringai makhoi gi gate ta mina thong thilai kauriba miyoi asi Surinder gi maruk Bobby ni Bobby yamna saurami maramdi mangonda luhongbagi paw mata piraktabagini Bobby mathanta silok thiduna lei asuk yam kuina sangna tinarlaga loinarlaga aingonda paw mata phawba piraktaba Bobby aise nangi nafamda mamal karisu yaudravara ai khangi nang hojik manungda lei haibasu mikup aduda Surinder na Bobby bu yamna tapna kaurai Bobby
Surendragi manakta sangsilli aduga karisu haidana paithoklaga sauduna lei. Surendrana Bobby kawi, Bobina Bobby sikrabani. Surendrana Suri lady faubadi Bobby siba yaroi. Sanglasi salo ai nangonda wari pumnamak adu phasana lige. Surendrana Bobby da thokiba wari pumnamak adu loina tamle. Bobina mahakti kadaida leibano hangi. Surendrana makhagi ka asida lei. Bobina aduga nangna mafam asida tumliba. Surendrana hoi. Bobina adudi karino nangna khalibasi. Surendrana isorna thoba malaksarani. Mikup aduda Surendragi office ki meeting lakpagi makhol tarai. Surendrana Bobby da makhoi singasi nangna amukta pusilo osalo. Ai Taani bu yengluge. Surendra Taani gi manakta lai aduga Taani bu kawi. Taani wa karisu khumlakti. Surendrana office ki maru mapang singkhara aikhoi yumda lai. Luhongbagi makhoi da pau birakte haina makhoi loina lakle. Ai nangonda request masa amta tawjage. Nang mayam asiga minute ani khaktang punba yagadra. Taani paukhum amata pide. Tumina lei. Surendrana yarani Taani you don't take tension. Ai makhoi da nang nasa nungaidre hairage. Surender office ki maru mapang sing pulli batu da sanglai. Mamanaba amana itay madi kaday no hangi. Surendrana mahak tu lamsang ama lakpagi masado nungaidraba male. Chada kauba Punjabi mamanaba amana mahak kauruge haina salli. Mikup adu da Bobby sangsilagtuna chada bu nathai puraga satki. Mamanaba amana aikhoi su chalage Surender. Mata masi thingjilagle. Surendra sukumbam khangdi. Mahak lamsang ama lakpagi masado soktharaba male. Adunani warubino hai. Mikup aduda Taani yam phajana ingna mayam tillebaduda thorai. Surender Taani da mitkuptana munni yengduna lei. Taani mayam aduga yamna phajana loinei. Surender Taani da mitkuptana munna dum yengjaduna lei. Numit adugi ahing athengbada Surender karigumba ama type tawduna leirami. Mikup aduda Taani mafam aduda sanglai aduga ai adonga wari masanaba pami. Adom mapanda ngaktang thorpa yagadra. Surendrana hoi yani. Taani na Surender da aigi ngasigi sajato yamna lankre. Ai adomga luhonglabani. I promise ai adomgi aphaba nupi ma oiradabani. Aigi ariba Taani adu hatokhrabani aduga anouba Taani ma oirabani. Aina adomda haijagadaba wafam amasu leiri. Madudi aina adombu nungsiba ngamloi. Aina khalli aina kanagumba misak amatada aigi nungsiba piraroi haina. Nungsiba yaudana adomgi punsi hingba ngamgadra ngamoidra haiba ai khangde. Aduga karigumba adomna ngamdraga madugi polo madu aingonda ohenba supamde. Surendrana Taani aidi nungsibasi karino haiba khangde. Aigi punsida nupi amataga nungsinarkhiba loinarkhiba leite. Ngasi adomna aigi maru mapang singgi mangda utpikhiba thambikhiba mawong adu aigidi nungsibani. Aingonda masidagi hena nungsiba mathau tade. Taani na adomdi laibak yamna pharabani. Nungsinaba leiraktribado. Male masida nungsibadagi hena awaba karisu leite. Good night haramaga sangki. Taani na sangkraba tungda Surendrana haujikti ai khangle Taani karigidamak haukiba numit ani sida aina aduk yamna waribano haibado. Aina nangbu ahanbu ukiba mikup atudagi nungsiba haukrabani. Good night. Matangi numini Surender office nabagi lusenba loiraga thorai. Ngasidi Taani na chana thaknaba phajana sem saraga thamlami. Taani na Surender da good morning hairai. Surender su good morning hai. Surender Taani bu yengjai adubu michanabadi ngamde. Surender na gari inthorakpada Taani na tifil haplamba thengnei. Surender haraubana loikre. Mahak Taani bu asumasum nungsibe hengalai. Surender tifil adubu adum yenglaga lei. Taani da kaithenda satpa matamda dancing Jodi haiba dance tamnabagi poster ama thetlaga leiramba ui. Numit adugi numidangda makhoi ani sak chaminarami. Taani na ngasai dancing Jodi gi poster macha ama Surender da pisili. Surender na poster adubu yenglaga masibu karino hangi. Taani na dance tamnabagini. Madu Bombay gi khwaidagi chawba company ni. Ai makhoi gi thoram sing yamna pamna yengi. Aduga ai yum masida adum leibasu boarding surai. Adomna karigumba madubu yaningdrabadi ai tawroi. Surender karisu hairamdana hawgalaga chatkre. Taani Surender na pamdra male haina magi tawpham thokpa yumgi thaba ingkhang sing adu tawduna lei. Taani na thabak lusilaga thorakpada Surender na poster adugi mathakta paisa khara haplaga thamlami. Taani harau mandana Surender gi manakta laktuna thagatchari hai. Surender wakhal nungai mandabadagi magi maru Bobby gi manakta lai.
Surenderna, ay nangonda karigumba wa khara haige. Nang kana amatada haidokloi haina wasako. Bobina, my friend, ay shira phawba kana amatada haidokloi. Surenderna, ay nungsiba phawba hore. Bobina, congratulations, kana gano. Surenderna, ay ginupi Taani gani. Adubu mahak nadi ay bunungside. Bobina, karam na mahak na nang bunungsidribano. Mahak nang ginupi na tabra. Kupak ani raktang jara di mahak nang busoy da nanungsirakani. Surendra saugalai, nang na ay ginupi da kupak na thagadoriba. Bobina, ay nanate nang nani. Surenderna, never. Ay gikulasina, mangunda tharaba. Ay gikutse nang nagkakthalo. Bobina, nang mabu kayam nungsi. Surenderna, nungsi. Adubu mahak nadi ay bunungsiba ngamloy hay. Mahak na mahak masabu, change toba pami. Mahak na mahaki, ariba Taani adubu, hatokrabani hay. Ay na mahaki mohong matawsing adudi, adum nungsi. Ay mahaki nungay ba punsi aduda, amuk hanahangalan ba pami. Mahaki nokheba, irang lang jaba mataw aduda, ay namapo nungsi kibani. Ay na mahakpo, change tohon kiba pamde. Ay maga nungsi na ba pami. My friend, ay gamaga, nungsi na ba amuk tasinbiyo. Ay bumahaki, punsigi hero ama oyan ba ngamna ba, amuk tasinbiyo. Mahak na pamba filamgi hero amaga, manan na ba semsi, nangi kuto, magic amato. Aduga, ay love story masemla si Marup. Bobina Surenderabu, yam na phazana kebire, haibadi haujik matamasigi, yaklaw ba mi amaga sapmana na kebire. Masidagi sila si Jodi dance academy-da Surinder lai. Surenderna, dance torba mayam adugi marak aduda, Taani bu yaubra haina thirai. Taani, wakhal pukning changna, dance torami. Surendrana Taani bu yenglingay, academy adugi mi malaktuna, Surendra busu, dance torba yaw na bahay. Surender, mayam marak aduda, haita, dance torba yawi. Dance torba loraga, dance ki uja singaduna, dance tamliba singaduda, angang ba amadi, asang ba machugi, number card amumam yelai. Maramdi, number card masing manaba singadu, PR group sem na bagini. Lai na silibas sisu, Surendra ga Taani ka, number card masing manarami. Surender na Taani bu ui, Taani, mahaki partner bu thirai. Surender, Taani ga maga, number masing manaram baduda, salage hay na tawi, adubu, mahaki thamoy na, masada asum na hirai. Nang haujik chat kigada ba nati, nang haujik ti, Punjab award thabak tawba suri nati. Nang haujik ti, Taani gi hero ama oirabani. Nang isay sako, dance taw, nang nanupi masa asibu kanbiyu. Taani ga Surendra ga thengnare. Taani na, hello, I am Taani. Surender na, aduga ay na, nangi hero ni. Taani na, karino. Surender na, number card adubu ulaga, 21. Taani na, ay giming Taani. Surender na, ay giming Ras. Mingasi hanatakra. Taani na tadri. Surender na, Surender haibasi, Ras hairage. Ras ki saklo lorabani na. Ras na, haujik ti tarabani na, kanglaba natro. Taani na hoy, adudi haying amuk thengnarasi, goodbye. Ras na, nati, goodbye hay gano. Aikoy, nungsibagi lambida salasi, aduga, amuk hanna, aikoy lambida thengnagani hayu. Masidagi Surender, Bobby ki tukalda amuk laktuna, magi suri ki pijola tu sesili. Bobina, nang Taani na dance tawba yenglure. Aduga, yumda mangonda amuk, surprise tawdori bara. Surina, apang basidi, Taani ga numit kudingi, dance tawminan na bagi kudong saba mapangli. Aduga karino, nang na, aybu matuda may thiba paamli bara. Mahag na aybu masak khangde, mahag na aybu ano ba miya mo'y naningkre. Aduga nga sidi ay, Taani gi irang lang jaba, nungay ba matawado uwa fangli. Ay nakarigumba, surida amuk, remind tawrurabadi, mahag tragedy oygani. Mahag suri gi manaktadi, kaydo nung dasu, mahag ki all Taani gi matawado da layroy. Adubo haujikti, ay na ras oyrabani na, mahag kaloy na bagi tanjama pangli. Ay ngonda, yota ba misingi, mo mataw talak o. Bobby, mataw karam na, kanana, mayamarag adudagi, mahag po ay gipanaroy na kalaklibano. Bobby na, ay di kamay na kangdoy no. Suri na, ay nangonda taki, ishor na ni. Kanigumba ishor na, kangan ba pamlamlabadi, mikup aduda, Taani na ay busoy da na kang mangangani. Adubu, mahag na madukangandi, karigino, lao hayraga, Bobby bu ishor magi manakta pusili. Aduga suri na, tao, ishor na kari hayri haybado. Ishor na hayri, Surender, ay na nangi love story haurabani. Haujiti ng Taani ka, dance tawro, mahaki nungay ba, lang keba Pumnamakpu uragani. Mahaki awaba nungay taba Pumnamak kautok ragadabani. Nang suri ni haygano, nangi love story haurabani. Taani, saksang da pamna, dance ki step singadu oray rami. Mikup aduda suri su, yum da halai. Suri na ay kara thengkre. Taani na, tifiladu pira ohay. Suri, mamay dubu layto aga, tifiladu bupi. Taani na, kadi tawrage hangi.
Surina ngakse khara nungaitre dunani makhoi ani chak chaminne Surina Taani ai ngasidagidi khara thengna halaani ai office ta matam hena thabak tawre Surina laptop ta mahaki office ki karigumba khara yengduna leiringai Taani na makhagi kaada dance tawraga step masing lawrpadu tai Suri su Taani ne step masing hairakpaduga chap manana step adugi dance tawi mathangi numitni Taani amadi Ras dance na phamda thengnare Ras yamna langkheba mi sai adubu Taani na di magi langkheba mataw adubu hainaramde mangonda flirt torokanu hai Ras na aina kadaida flirt tawkrake ai nangondagi hena fajaba nupi amukta fawba udri aduga nangna dance tawbaduda sentharakbo humang nangna nagyata nangi samadubu hairakpa matamda aigi thamoida dag dag phui aina hairibase ai karino haiba khangde flirting tawbasu nate Taani Ras ki lemjataba mataw aduda mahak Ras ka dance tawminaba ngamlaroi haina satli Ras na oh nate ai soikre ai apology ai tumile jarage I promise chance amta pibiyu mikup aduda makhoi ki dance haugadore haina lauthora Taani na Ras ta masina nangi last chance ni Ras mayamna dance tawribaduda pharak phuraga lei Taani na Ras pu dance phajana tawnaba kawi adubu Ras ti magi tawfam thokpa ma tawduna lei Taani na khana Ras ta yengi Taani na dance tamba loiraga thorakpada mapanda nong shuduna leirami mikup aduda Ras bike ama thoduna sangsilai aduga mahak thilamage hai adubu Taani na yade Ras na nongsi amna kalli mahak thinbiramage hai namdana Ras na Taani bu mage bike ta kakhaladuna thinba lai Ras na Taani partner nong asibu adom kari phawbibage Taani na kaisu phawde nothing Ras na Taani partner aina thajai nangi thamoida karigumba kharadi phawramgani Taani na nate aigi thamoina kaisu phawde karigumba amata pamde Ras na Taani partner adubu thokba yabrane mipum khudimak thamoida karigumba kharadi apamba phawbani Taani na nangna pumnamak khanglabra urabra khanglabadi karigi aigi thamoina pamliba phawribadu haidribano Ras na ai haige nangi thamoida naribadu lebhanba pami Taani tumina lei Ras na haujikti pharedo aina haidra nang haujikti karisu khumba ngamdredo hayoni chumela le haibado Taani partner nangi miladu khumjelo aduga nangi thamoida taraliba nonglik singase yohonbiyu Taani na Ras karino nangna tawridubu lambido amta phajana yenglaga thau Ras na Taani bu leirak phawba thille Taani na thank you bye Ras na nate Taani partner goodbye nate ningsingo Taani na amuk thengnarase dudi Ras na nate phun version da please Taani na Ras ki wahi pareng adu hai aikhoi nungsibagi lambi da satlasi lambi adugi makha tarakpada aikhoi amuk hanna unagani nungai rabasi oiradi Ras na nungaire yamna nungaire hairaga satki Taani yum yoraba tungda yumgi thonau hangdoktuna ngasai Ras na hairakibadu tawi talak aduda Suri yumda halai aduga hakthi khalai Taani su Suri halakleh haiba khangle Suri na gari sinbadagi khara thengkhre thonau hangdoli base thingjello nongphen changlakadore hairaga sangki Taani thonau adu thingjelli